Mari Leinana Laishang Semgat Sagatnaba Urep Uyung Tambagi Thouram ngasi EETINPHAM KONGBA NONGTHOMBAM LEIKAI IMPHAL SINDUNA WAIKHONG UYUNGKHUNOU Community Hall KAKCHING District PANGTHOKKHRE Laishang adu Sanabagidamagta WAIKHONG UYUNGKHUNOU Lanjanpokpi Chingda Thouramgi Athoiba Mithunglen Oikiba Angom Ningthau Angom Rosoraj Manina Laigi Thouramga Loinana Urep Uyung Tamki Thouramaduda Athoiba Mithunglen Oina Angom Ningthau Angom Rosoraj Mani Thouram Oina Chief Advisor EETINPHAM Chamba Laishram Amadi Ikai Khumnaraba Mithung Singh Oina Chairperson Administrative Committee WAIKHONG Gram Panchayat Wangkhem Broken President Manipur Chamber and Commerce and Industry Dr. Basudev Member Secretary Leiningthau Sanamahi Temple Board Sandam Gandaraj Lublakpa Leiningthau Sanamahi Thogal Kanglup Laishram Isavanta Elijah Poreiton Mitai Lipun Thoburil Haisnam Shilan Mitai General Secretary UYUNGKHUNOU Rural Development Organization Ningthau Khongjam Thoithoi Mitai President Amju as Asem Bhakta Editor Guild Manipur Khogendra Khongdram Advocate Elangbam Amujauna Sarugyaki Thouramadu Mari Leinana Thouramadu Pangthokpagi Nungi Warol Piraduna Founder President EETINPHAM Laishang Them Budi Maitena Fongdokibada EETINPHAM Asi Lamdam Masida Yellow Furup Singhi Ariba Lining Lichet Ama Oriba Sanamahi Lainingbu Yokhatnabagi Pandamda Linkacha Balup Amani Lamdam Masida Maram Khara Ariba Lining Asi Sitharurabasu Haujikti Amuk Nahonana Hingalakle Haibayari Aikoi Khudimagna Lining Asibu Mapumfana Hingatnaba Hotnabada Achauba Thodang Lawminasi Manipura Khundaminariba Furup Singna Chacharamba Ariba Lining Lachet Asi Chatnaba Matamda Lamdam Masida Ingtapa Santi Purakpa Ngamgani Hainasu Fongdokraki Thouramaduga Mari Leinana Athoiba Mithunglengi Warol Piraduna Angom Ningthau Rosoraj Manina Fongdokibada Mahosagi Fazakraba Mafamasida Asigumba Ariba Lining Lichet Sanamahi Lainingga Mari Leinana Laishang Semgatnaba Honarakpa Asi Yam Nungaiba Apenba Fawi Ariba Lining Lichet Asina Furup Masel Amaga Nungsihanba Apunbagi Saktam Sagatpa Amadi Hingminabasu Chauna Mateng Oigani Hauziki Mirol na Tauriba Honariba Singasi Tungi Mirol Gidamaktani Aduna Aikoi Lepa Laitana Honamina Kisi Haiba Wafamsu Fongduraki Congress Miscellaneous Service Kodi Hayali Gana Thalali Aduga Kana Masi Mafamsi Zagasuyam Pasava Yi Amasung Koi Honarise Kodi Maitai Amasung Maitai Sanabi Kodi Lejaramba Lighting na Chinchubu Yokati Vinena Ina Muku Hanyali Tana Tadasaba Aduga Tunduso Kodi Sita Manipura Lebiruka Kodi Maitai Pangan Leminari Namsi Koi Jati Matani Social Matani Haiba Wapunse Aduga Koinasu Amaka Amaka Kuna Mako Sinkiga Hingina Basisu Ibisai